Mediang tabiba pumna mapu Gorbachov na hanu magtada taramna okchari. Ngasidi anoba nomaijing ama lakpaga loinana mayamna ibirakpa kamen amadi hangbirakpa wahangsingi video adu pudun lakchari. Video asimu miyang tabiba singna video asibu loiba fawbutang miyang tabiyu ngasigi video asi matang asida haujarage. Ngasigi ahanbada lakhotchariba kamen asidi lalchenba loiton bamna tobirakpani. New subscriber bro video sing yengba yam nungai amadi yamna kanai. Amazon Great Sale amadi Flipkart Big Billion Sale karam kanda hongdoiba mange. Ahanbada adombu channel asibu subscribe to bibu namakta thagachaba phongdokchari. Loinana hojikti haireba application animakta Amazon amasung Flipkart ta karamba matamdagi Amazon Great Indian Sale amadi Flipkart Big Billion Day Sale howragani haibadu announce tawgrabani. Loinana haireba sale asi lakadoriba October ki tang 3 dagi howgadabani amadi plus members sing amadi prime members sing gidamakta di 3 October dagi howraga haireba sale asi 10 October 12 October fawba chathagadabani. Adomna Amazon amasung Flipkart dagi laigidaba polam sing laigadi hojikti hongna wish list tawduna Adomgi cart ta hapchalaga thambiba yare. Hairiba sale asigi manungda instant 10% discount chingba offer price ta yamna ahong ba mamalda hairi polam sing asi ubo phangbigani. Hairiba sale adu bidamakta su sungsoi soidana ngaibiu video asing asibu yengbiba amadi comment tobibu gidamakta adombu thagachaba phongdokchari. Mathangda comment tobireba asidi Ranjit Ingthaujamna tobirakpa comment ni bro Jio ni mobile se anoba mobile lo puthoktrabra. Hairiba company asi hojikki oinadi anoba phone sing launch tawkiba laitri chahi kharagi mamangda launch tawkiba Jio ni gi yamna affordable oiba range ta lupa 8,000 tagi 9,900 phawgi manungda phone kharadi hojik Flipkart ta uba phangi adubo anoba phone sing chatkiba chahi ama nista launch tawkiba laitri loinana lakadoriba Flipkart ki Big Billion Day Sale da Jio ni gi maikei dagi anoba polam kharadi launch tawraba yai haiduna panari adubu hairiba polam sing asi mobile phone on oigadra natragana atopa smart watch sanchingba oigadra haibasi confirm oidri hairiba sale adu phawbata ngaibiu phone sing launch tawbra natragana tawdabra haibadu yengminasi tawbatabu hairiba phone asi matam khara asida anoba phone sing launch tawkidri adombusu video sing asibu regular oina yengbiba amadi comment tawbiba kidamakta hainingai leitana thagachaba phongdokchari. Mathangda comment tawbireba asidi banta thiamna tawbirakpani aigidi like hana banta thiambu hainingai leitana thagachaba phongdokchari. Video sing asibu regular oina yengbiba amadi channel asida comment tawbiba kidamakta adomna pambiriba makhal makha kya gi polam singi unboxing makhal makha kya gi video sing adugi damaktasu soidanamakki comment section da ibiramu hairiba video sing adusu sungsoi soidana matam sana semjaraknaba amadi matam sana video sing adu channel asida hamnaba honajarake adomgi support kidamakta hainingai leitana thagachaba phongdokchari. Mathangda comment tawbireba asidi da abungna tawbirakpani bro gi like hana Nokia phone gi matangdasu video semhaningi adombusu video sing asibu yengbiba video sing asibu like tawbiba amadi comment tawbiba damakta hainingai leitana thagachaba phongdokchari. Hoi hairiba Nokia phone sing gi matangdasu video ama semnaba sungsoi soidana honajarake tungda lakadaba anoba Nokia gi phone sing amadi apapu phone sing gi matangda soidanamaki mathangi video da hairiba phone sing adu yahonaba honajarake matam adu fawgi damakta di warabasu wana ngaibiu adombusu amuka hanna thagachaba phongdokchari. Mathangda lakhotchariba comment asidi Pharoja Konthaujamna tobirakpani bro mobile gi RAM chawragana kari nungaiba Snapdragon wangagana kari nungaiba sigumba gi matangda video amata sembiro. Hoi hairiba topic asi yamnamak nungaiba amadi khangbada kanaba topic amani hairiba topic asi gi matangda sunsoi soidana video amasu semnaba honajarake adubo hojikki oina haijarabada Snapdragon gi processor sing asi 400 600 700 amadi 800 haina series khara lei hairiba series sing asi wangingkai hairiba processor sing asibu sariba nanometer asi PE hairiba nanometer asi PE makai hairiba processor adu battery efficiency amadi power efficiency na singba wangba heli aduna hairiba phone sing adu Snapdragon gi processor sing asi wangi kai sinaba matamda nungaiba hengani loinana mobile phone gi RAM sing asi sauriba makai makhal makha kya gi application sing hangba application sing adu run tawba loinana background da application sing adu run tawba matamda nungaiba loinana adongi phone adu smooth oiba thinagani maraba aduna hairiba phone sing adu gi RAM chawba natragana processor sing asi afaba matam bada khanbiyu video asibu yengbiba amadi comment tawbibu damaktasu adombusu thagachaba phongdokchari. Mathangda comment tawbireba sidi Laisram Simon na tawbirakmani Realme 9 amta upload tawbiro adom na tawbireba comment asi mamangda aina soidana makki reply tawjaramagani haina ningjai adubu hairiba comment asi yamna toina tawbirakpatagi ngasi lokhatcharakpani Realme 9 hairiba series asi company na chaliba chahi 2021 da launch tawbraroi haidana company gi maikei dagi mamangda confirm tawkiba lairabani hairiba phone asi lakadoriba 2021 gi first quarter da sungsoi soidana uba phangbigani
हाइरिबा मतम अदु नक्सलबा मतमदा हाइरिबा फोनसिंग असिगी स्पेसिफिकेशन न चिंबा मपुंग फाना खंगलबा मतमदा सोइदनमकी हाइरिबा वीडियो अदुसु सेमदुना हाइरिबा चैनल असिदा हापजरके मतम अदु फावगिदमक्तदि वारबसु वाना ngaibyu अदोमबसु वीडियो सिंग असिबु यंगबिबा अमदि कमेंट तौबिबिदमक्ता आइनिंगाइ लेदन थागचबा फोंदोकचरी मथंगदा कमेंट तौबिरेबा असिदि स्टेफन पीएच न तौबिरकनी ब्रो सोनी कैमरा यावबा फोन खरा लखतलगा सेमबिरो होय हाइरिबा असिंग अदुगी मतंगदसु वीडियो सेमदबो होदजरके अदुबु लुपा 35 फावगी मनुंगदा लेबा कैमरादा ख्वाइदगी फबा फोन सिंगी मतंगदसु वीडियो अमा सेमजरी हाइरिबा वीडियो अदुसु यामना थुबु मतमदा चैनल असिदा उबो फंगबिगनी हाइरिबा वीडियो अदुगी दमक्तसु ngaibyu लोइनाना सोनी गे कैमरा यावबा अफबा फोन सिंगी मतंगदा सुंसोय सोयदना वीडियो सेमजरके अदोमना ममांग चत्ता सेमकिबा वीडियो कैमरा की मतंगदा खंगनिंगबा लेरगदी चैनल असिदा सिंग संगदुना येंबिबु हाइरिबा वीडियो अदुसु सोयदनमकी उबो फंगबिगनी अदोमबसु वीडियो असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाइ लेतना थागचबा फोंदोकचरी मथंगदा कमेंट तौबिरेबा असिदि उमापति लैमना तौबिरकपनी 40,000 फावगी मनुंगदा लेबा वाटरप्रूफ ओइबा फोन लेरगदी अदुगी वीडियो अमा सेमबिरओ OnePlus नदी हेना पामजै वीडियो सि सेमबिरअगदी नुंगाइजगनी होय लुपा 40,000 फावगी मनुंगदा लेबा अफबा फोन सिंगी मतंगदा वीडियो अमा सेमनबा सुंसोय सोयदना होनजरके OnePlus खक्ता नतबा अतोपा अफबा फोन सिंगसु हाइरिबा लिस्ट अदुदा यावनजरके अमदि अदोंगी हाइरिबा फोन अदुसु सुंसोय सोयदना रिकमेंड तौजरके मतम खरदिंग दि वारबसु वाना ngaibyu हाइरिबा वीडियो अदुगिदमक्ता चैनल असिदा स्टे ट्यून तौबिबु अदोमबसु चैनल असिदा वीडियो सिंग असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाइ लेतना थागचबा फोंदोकचरी मथंगदा कमेंट तौबिरिबा असिदि श्यामचंद्र युमनामना तौबिरकपनी ब्रो 15K की मनुंगदा लेबा सागतकंदबा ब्रो ना ख्वाइदगी फै हाइना खनबा फोन अमता हाइबिरो लुपा 35 फावगी मनुंगदा लेबा अफबा प्रोसेसर दा फावबा सागतकंदबा फोन हाइबा तारगदी मोटोरोला की G40 गुंबा फोन सिंग लैरी अदुबु आइगी माइकेदगी रिकमेंड तौजनिंगबा आइगी माइकेदगी सजेशन तौजनिंगबदी मतम खरदंग हाइरिबा फोन अदु लैनबगिदमक्ता येंबिबा ओइरगदी ngaibyu लाकदोरबा Amazon की ग्रेट इंडियन फेस्टिवल सेल अमदी फ्लिपकार्ट के बिग बिलियन डे सेल दा अदोमना फोन सिंग लैबिबा मतमदा लुपा 13,000 पीबा फोन सिंग असी लुपा 35 की मनुंगदा डिस्काउंट ग लोइनदा सुसोय सोयदना उबो फंगबिगनी हाइरिबा मतम अदुदा अदोमना हाइरिबा फोन सिंग अदु लुपा 35 की रेंज दा लैबि होबो ओइरगदी अदोमगिदमक्ता यामना फबा ऑप्शन अमा ओइगनी मरम अदुना हाइरिबा सेल अदु ngaibyu हाइना हाइजनिंगी अदोमबसु वीडियो सिंग असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाइ लेतना थागचबा फोंदोकचरी मथंगदा कमेंट तौबिरेबा असिदि अरुणा चनमना तौबिरकपनी MI Note 11 Pro Max करम कांदा लॉन्च तौगनी सेमबिरो हाइरिबा फोन सिंग असि लाकदोरिबा चाही असिगे नवेंबर थादा सुंसोय सोयदना उबा फंगनी हाइना निंजै मरमदि हाइरिबा MI की Note series असि चाही खुदिंगी नवेंबर थादा लॉन्च तौगली हाइरिबा मतम अदुदा फोन सिंग असि लॉन्च तौनबगी पाउ नत्रगना हाइरिबा फोन सिंग असिगी स्पेसिफिकेशन सिंग अदु मपुंग फाना फंगलबा मतमदा अदोंगी हाइरिबा वीडियो अदु सुंसोय सोयदना सेमजरके मतम अदु फावबदमक्तदि ngai warabsu wana ngaibyu अदोमबसु चैनल असिदा वीडियो सिंग असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाइ लेतना थागचबा फोंदोकचरी मसिनी ngasi mayamna tobiriba comment sing amadi hangbirakpa wahang sing gi mari lenaba video asibu miyeng tabiraba singa video asibu like topsin biramu adomna mobile phone singi matangda natragana atopa electronic gadget singi matangda khangingba wahang sing leiragadi ngasi comment section da sungsoi soidana ibiramu amadi tungda hairiba channel asida adomna hapsal haningba bibiningba suggestion leiraga su ngasi comment section da sungsoi soidana ibiramu tungda su asigumlaba nungairaba video kya yengnabigdamakta channel asibu subscribe tawdiba singa channel asibu subscribe tawsan biyo amadi notification bell da nambiyu anoba video sing ama hek lakko matamda khangnabagidamagta channel asibu miyeng tabibigdamagta mayam punambu thabatchaba phongdokchari ngasigi oinadi matang asida video asi loisinjari tungda anoba video amada amuk thengnarasi matam adu phawbigidamagtani mayam punamakta kainabagi athang ngijari